Manipur top channel gi maikei maru oibi pausing meyam da thamjari ahanma lairiba phibam honghan batai MHA Manipur president rule halakpa loinana haukiba sai English ngani ga kungo humdagi me ahungi iranga mari leidana lairakliba phibam ohongba lairagani haina Ministry of Home Affairs ki official amana phongdorokli Thasigi mapan en berena minister gi phamdagi resign tokraba matungda thasigi taraga humdoidagi Manipur president rule halakibani president rule Lairakpaga loinana makal makha kya gi thapak sing lokholakpaga loina Chingdagi tamda amadi tamdagi singda mi amadi potching puthok pusin tawnaba administration thawrang tawri singi lamda maruin Susampur amasum Fairjol district ki darkar oiba polam sing tampak phawna puba yadabana yumlona bi state mizoram dagi pusilakli Koki sing na Imphal airport satuna Manipur gi mapana satpa ngamdri tampak ki miyoi sing na koki sing namna taba kang pokpi phawtuna kang phalambi ta leiwa sigi atop station da satpa ngamdabana aeroplane tongduna sanari Ministry of Home Affairs ki official amana lairiba phibam asi hongdokhan batai haina phongdorokli mangna hai ahongba ma purak patai ahanbada Imphal phawtuna singi lamda pot puba madi sing phawrog Imphal da pot puba soidani gahangani makha tarakpadana helicopter singdagi tamda amadi tamdagi singda mi puthok pusin tawgani masi yarabadi kangpha lambi mi amadi pot puthok pusin tawbagi thaba amuk lakhut kani haina palladuna optionaladuna Kashmir tawbugumna canboy protection matik sana thamduna kangpha lambi mi amadi pot puthok pusin tawgani masina mi mayamna mafam amadigi amada satpa ngamhangani haina phongdoraki adomaina anauba hingsa gi thabak sing satnaraktabana thabak sing asi lokhatpegi oithokpa leigani haina asa tawgani pawgi likhun sing hai hana drone sing amadi rocket sing sijinaduna landabagi thabak sing sathaduna lakhiba koki group sing haujikti en beren minister oidrabana wari sanabagi apamba leibugum torokli sing amari tamanimaktu khulai paibe singdagi khulai lokhatpegi matang India gi president gi makhada Manipur gi lengak thogdang gi thabak sing mako oiriba Governor Ayuk-Masak Balana State Force dagi lut tawkiba khulai sing thingalangnaba matam thakri lut tawkiba khulai sing yauna sing amasum tamda pairiba illegals oiba khulai sing numit tareni gi manu thingalangnaba hokiba sagol sunumita Governor Ayuk-Masak Balana thokiba siol duna khanki numit tareni gi manungda thingalak case na singbol lokhaloi dubu thingalak tab tarabadi akan mathabak lokhatkani haina su khanki Manipur da haukiba sahi English ngani ga kungo humdoi gi me ahumda Susampur dagi hawraktuna mafam kyada sandokiba irang aduda state force dagi nongmai lising taruk muk lut tawki haina panari panma yabadi en beren minister oiringai matamna su khulai sing thingalak na ba appeal tawkiba laikrabasu thoidokna mai pakidi adubu matam aduga hausiki khena ba laigani haina administration thajabalai Ministry of Home Affairs ki official dunahai haujikti president ru lairi police amasum security force na maning tamna thabak tawbangam lagani hanadi police na thabak lokona bohona bana tragana mi phana bohona rakpada local politician khara tholakani natragana pamdaba phibam singlakani local police ta pressure pi na bohona rakpalai haujikti madu laire roi amasum haujikti logi sakti bu ki bana maramoiduna khulai sing thingalak lagani hainasu official aduna phongdoki Manipur oiriba phiba masida administration na thabakra lokhalabasu ngarang Kaksing district aramai tingol gi mi kunga taruk phagalubada irang thoki amadi miyoi singadu kona thatoki more da thupa matamda mi sathok sin tawbu yana bamadi pot puthok pusin tawbu yana blokhar pathabak singi saruk ama oina palel gi tengno pal lambi gi saruk koki militant singna hangba check post ani Assam Rifles na sidokhrabane Assam Rifles ki mathakta lambi asida ahenba Central Armed Police Force ki personal sing thamnanaba thawrang tawbaga loinana ngamkai sambal khabagi thabak sing su akanma mongda paikhanaba thawrang tawri panbayabadi more area da hana kilometer taragi meyada ngamkai sambal khaba lusin khibaga loinana haujik su kamjong lom sakhiba maikaida sambal khabagi thabak sing lakholibani India amadi Myanmar ga lonaba kilometer lising amaga satrukani fugom doi sangba ngamkai paring lupa crore Lisung kuntra gum doi sang na sambal khagani haina lautholabus illegals migrants mayam sang shla I haina thajanari ba thengno pal gi more dagi Susampur phawb gi ngkhaidi kona khana ba thawrang tawri bani haina su paw su da makhata na phongdorakli atopa pawmana Susampur da khulai sing pikhalak pahori kokomina matam sangdungna ba wafam thamrakli police dagi lut tawki ba yawn illegal oina paiba nongmai sing thingalang na ba matam
Governor Ajay Kumar Balana Thakiba matungda ahanbo ina ngarang Kakching amasung Kangpokpi districta khulai khara thingalaklaba matungda ngasi Chusampu da khulai khara thingalakle hai amaramda governor na khulai sing thingalaknaba numit 3 gi matam thakiba tu matam khara sangdona buwafam ko komin thamlakli Assam Rifles ki sirolaman hai Chusampu District Police Assam Rifles amasum CRPF na State Intelligence Agency sing amasum State Administration na Zomi amasuko ki proof singa hotnaraba matuna ngasi ahanbo in Chusampu District ki tuibong na khulai sing thingalakpan hai thingalakli hai de khulai sing adudi M16 rifle ama SLR ama AK rifles ani incest rifle ahum under barrels grenade launcher ani 9mm carbine machine gun ama 51mm mortar ama .303 rifle ahum single barrel rifle ani gelatin stick humfuga mari 60mm gi pompi ammunition tarama sum tuan ba makal gi numai maru humfuga tarungi ngarana Kakching gi SP da .303 rifle ama magazine ama masum maru tarag humdoi bulletproof vest mari bulletproof plate manga masum helmet mari thingalaki Kangpokpi district ki Gamnom Sarpaimana police na lut tawkhibada yawa tear gas gun ama ngarang sinaraki Kakching wadi area di security force ndokot kiba tungan ma numai taraga mathoi hand grenade bakal makha kya gi numai maru sing atai kusu khulai sing amadi senoina lupa laani gali sing yangkai Kakching police ta sinaraki hai Seraksida Manipur gi Governor Ajay Kumar Balan state asigi sing amasum tamdagi khulai sing pikhalangnaba numit 3 gi matam thakiba madi matam khara ka sangdoklabadi punamaki aphab oigani haina kokomina thadorak pasiol amana phongdorakli kokomi gi sirol sin hai governor na thangjilakliba khongthang asi yamna phaba khongthang amani adubo khulai pikhatnaba piriba matam asi khara sangdoklabadi punamaki aphab oigani amadi khongthang asisu hena mai pakani khulai paiduna khunngak patholakhiba simak security force na masagi mathau tawdaba madi khunjing ningthi ngak pangamdabadagi tholakhibani haina paladuna singi mafam singda sugi marumda lairiba tungan khulai paiba singdi makhoigi khulai thadokpagi wafam laitribani hairakli khulai pikhalangnaba piriba matam asi khara sangdoklabadi miyamdi hena khudong sagane madi hena mai pakpasu oigani haibu wafam thamladuna karigumba khulai pikhalangnabagi matam sangdok pathoklabadi security force amadi miyangi marakta muknaba amadi umkhanabagi thaudok sing thoktabi yai haba wafam thamki governor na khulai pikhalangnaba thakiba matam phawba loidringai serakta central force na hokiba irai numita state asigi tampaki tongan mafam singda satakhiba thawong asima yamna lebak thibani haibu wafam phongdokladuna siol asina hai karigidamak central force thaba adu tawno Governor thamki wafam karigi central force na ngaktabano governor ki official oiba wafam gi wangbada nahasingda ngammi haibigi matagumna satakiba thawong aduna miyamgi wakhal sauna langtaknaba thokale thabak thoram sing asina pamdaba thawdok hena thokolakpi he khulai lokhotpi gi matang nahasingi leidiba lusingbu singna wari sanaduna khongthang paikhatpa mathau tai haina governor gi puning singsiladuna khulai lokhotnabi gi mingda security singna ka henba thabak thoram sing tawhonganu Masagi furup kanana tholakiba samjara volunteer sing the legal gwebe action amata lokhotpa yaro heba wafam chirol sina phongdorakli siol sinai khulai lokhotpa huran kiba khulai khaktana yaroi koki khulai paibe sina ngam kai lana suspension of operation su givingda kanglon kana su khulai ka pusilakli bene manaba miyeng ni yengduna singda su khulai lokhotpa gi thabak sing ning thina satabiyo India lenga ka su khuyak pinaba koki militant singi camp singasi atopa mafamda hongdoknaba kokomi gi siol sina governor taksilakpaga loina khongthang sina state asigi law and order fogat hanbada sauna mateng ogani lengana khunsing ningthina ngakani amuhana landa halak loya madi tekta kaidana miyambu lehengani haibigi thajaba piu haibu wafam siol sina phongdorakli atopa lebak singi hawrakiba amnar ko terrorist group KNO UPF ka India lenga ka pisto ki mingda wari saba simak aphabu oigani thajadi haina paladuna khongthang asida national security rule of law amadi yellow missing gidam akanaba miyeng ama yeng mathoktai Manipur leptan irang thokan basida haidiba lup singa sibu adumak sienabigi wafam laidibani amadi makhoibu wari sabigi thabak singasi thintaba leitana hokpagi mathau taba lei haibu wafam kokomi siolosina phongdorakli atopa paw modana kautru kadang ban drone bombing gi drone supplier ma sakhang mangamli hauki basai gi September amada kautru amadi kadang ban sakhangdaba kuki milite na ne thajaba singna drone bombing satakhiba adugi drone supply torama miweni NIA na masakang mangamle haina National Investigation Agency na court thamkhri
ड्रोन बॉम्ब की थौदों की मतंग थिजिलखिबा NIA na thaudo aduga mari leidana production cum seizure memo amasum audio video recording court lan khalakibani drone bombing ki thaudo adugi matana thijinbadigi drone sing amadi drone gi part sing supply torakpa amadi madubu lobo miui singu sa khangle haba wafam NIA na thamki Kangpokpi district ki modbung area da leiba gamngai kowa khuldagi Khaigolen kipgen allies David kowa miui mana drone sing amadi masigi mathau taba accessory sing New Delhi digi Mayanka Sharma masum Haryana digi Bikram Chaudhuri kowa madigi lobani haiba NIA na khangma ngamle haina phongdokhi Kangjabi lerak digi L Anbat kowa amanasu Bikram Chaudhuri amasu Mayanka Sharma digi drone accessory sing lawi haiba su khangle haina NIA na phongdokhi NIA gi special PP na thamki borol gi taraba matungda production cum seizure memo amasum audio video recording langkhatpigi ayaba ko na pikhi Atopa Pawmana, Governor Kangpopi amadi Senapati da satuna mi pampang tokre, border fencing FMR amadi district matang na UNC na governor da taksin kre. Manipur ki governor Ajay Kumar Bala na nga si Kangpopi amadi Senapati da satuna district asigi lairi ba tuan ba civil society organization singa una duna mi pampang tokre. Kangpopi ki kongsada duda governor na modbung da laiba Presidency College nauna sab IT Center amasu governor na sangaki sangab loira ba matung district asigi deputy commissioner ki office the governor na mifama puoiduna mifam pangdoki mifama du district asigi DC SP district level officer sing Kokijau council Koki NP Sadar Hills samadi thadau NP general headquarter gi meet sing saryaki Langana pekali ba tuan be scheme sing karama phibam de lady habi matana governor na yingsin ki amadi TV na naba miwai manga da mateng pangki mifam adugi khudong saba lauduna Kokijau council na governor da memorandum amas pisinki ba memorandum aduda koki sing na matam kya mamang di tanduna lakni ba tokhai bi administration lanjena dunu laidi ba miyam gi yephuna ba thabak thoram sing education health yauna tuan bihiram sing na miyeng sang dunu thabak paikana ba taksinki Helicopter Service Development Fencing Center digi direct oina pihan bayauna tuan mihiram kya memorandum aduda pali nakalamaromda governor na ngasi Senapati district satuna district asigi DC office complex nauna saba IT center ama sangaki amadi DC SP amadi district level officer singi oiba mifam pangtoki mifam aduda oiriba law and order gi phibam amadi deputy commissioner na thengnari ba tuan ba khudongsa da singi matang na khanaki Mifamadu loiraba matung Indian Red Cross Society Senapati branch ki mihut singa governor guna khemadi district asida society asina tawriba thabak singi dama governor na society bu thagat ba phongdokhi mifam sing pangthokpa loiraba matung Senapati Astro ground pangthokpa football tournament amagi final match governor ne yanki amaramda Indo Myanmar border fencing Khaba thingnaba free moment regime lauthokiba hanjin hananaba madi anauba district tet khaidokibadu hanjin hanbada mating pangna wafam singyaw sirolama ngasi United Naga Council UNC na Manipur gi governor Ajay Kumar Bala da pisinkhre UNC na pisin ki basirola duda state asida leiba district singdagi nauna district tet khaidokibadu hanjin hananaba India lenga amasung Manipur lenga amadi UNC gi wari sanari basida governor na pangbiya mating pangbi baki Panmayabadi kumza English ngani ka tara ka taruki December ni panda hana state asida leramba district mapandagi nauna district tay khaidoktuna hauji state asida puna district tara ka taruk lairibne nauna khaidokiba district singa duri Imphal East dagi Jeribam Thawal dagi Kaksing Sandel dagi Tengnopal Senapati dagi Kangpokpi Urkhul dagi Kamjong Chusampur dagi Pherzol amadi Tamenglong dagi None khaidokibane District Khaidokibagi si Naga miyam da khangalamba tawduna khaidokibane amadi Naga miyam na khongthang asi yaba ngamloi haina tuan khongjang jangsin baga loina India lenga Manipur lenga amadi UNC gi maraktu wari sanaduna lairibane UNC na pisin ki pasirol aduda Manipur kumza English singani ga kungo humdagi me humdagi hawduna thoklibi hingsa yawba irang asigi waroisin puraknaba madi irang asibu loisinduna mausagi ne na taba phibamda laknabagi dama UNC na irang hek hokiba numitagi tuan ma thabak thoram sing paikhatuna lakli ki thoklibi irang asigi waroisin purakpa governor na ngamgani haibigi thajapa lei haiba wafam thamladuna governor na laidipa power sisinaduna thoklibi irang asi loisinduna mausagi ne na taba phibamda puraknaba hona biu haiba wafam su sirolasina phongdorakli Amaramda drug amadi kanglon kaina kusu kulai sing pusilai haibigi wafamda yumpham oiduna FMR lakthokiba simak yamna lebak thibani haina palladuna
Nagasingna khongthang asigi mayokta lei India amadi Myanmar gi ngamkhai paringda leiba Nagasingi punsirol amadi khongchata ayetpa piba khongthangni haina lawdaba ngamlo heba wafam thamli mitop sing sangsilakpa thingnaba FMR lakthok poirabadi FMR lakthok turabasu lengana mitop sing sanglakpa thingnaba tungan khongthang sing paikhatpa yai haina palladuna NRC mapungphana satnanduna mitop sing adumak nakhai singna khandokpa yai Nagasing sakliba thamoida yum thum thakpa man mongna FMR lakthokkiba lebuk thibanai Nakalamaranda border fencing tawbigi matangna governor da UNC na pishin ki pasirol aduda wakhal na saba sasina ngamkhai sambal khaba sina nagami amna sawno kudong sa da kya mayuk na halaki ngamkhai sambal khaba sina naga singi hingwinabigi khongchat sawna saitheng pi ri haba wapum thamna duna ngamkhai sambal khabagi thabaji khudak te lepka da banai ki panma yabadi naga prumna ngamkhai sambal khaba yaro haina tuwan khongthang sing sangsin duna lairi bani hanisu pausta makhata na palakli Losilak point na tendak pa paumana Ziflok ta tasinma da miyoyong ahum siri Kerala gi Iduki district zip ama aruba lok ama ta tasinma da gi imung ama gi miyoyong sikre haina o police nang si fongdokri police officer lam na fongdok gi matung na thawdo dungara numidang pung tara makhairum tabada Iduki district ki Paniyakuti manak thoki bane mak haiki driver na control ngamhaudabdigi zip adu lambi degi haidokraga aruba lok amada tasinbaduda zip adu tonglakpa miyoi ahumak phibam aruba phimle soki adubu miyoi ani hospital la pubigi lambi de sikhibaga loinana atopa aduna hospital yoroba matung laikanaba ngamdana sikhi haina makna phongdokli laikhidraba miyoi singadugi maming boss sai yangkhai ka manga Rina sai nifuga nipana masum Abraham sai yangkhai kawi haina phongdokloduna makna haiki makoina malakanam leiba Marima Tamaki yum the Salura Halakpada Lebakti Taudo the Toki Benanisu, Paus the Makatan report, Eduga, Tanasuna Miam the Tamzaragi, House given the Miam Paus, Matan solutions are again as Miam Puna no Bab did Makataba, and Punangaminasi.